Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari. Ngasi muglobirasi Moura Hingchabira taret subadangka. Sana phone pairagtabaduda Angela sauningna magi nupasing amadi mamanabi singa wari sanari. Wari sana machindasu murum soli. Kaya ano ba nasibo? Hausi pa ba phone ka pairagta heba? Kay dorino kang dimi. Tanjadu da tombi chasu machanupi ka da jangsilai. Machanupi Angela na phone met laga lady. Tombi cha machanupi famungda famlaga. Bima, aikoy na siliba nupaduga wari ka sadrabo nangbo. Mama na dum na hanglakpaduda Angela su sauning na. Honoy na sembiba nupado, ngasi phone tawi paidi, message tay halakti, karibu tawrino khangdi. Haima, adugi wari maray na tawzaraksani. Ado, nupadabu ichana pamlabo. Pamli ma. Nupado masak su fazi, inak su khule, tabak su tawre hingbadi waroy. Pare duri, yari bima, nangi nupasing do loy na kay na thoklo, aduga asigi nupase asidoy na napsilo. Ma, aigi nupasing sa hekta thadok po siyadri, maramdi kang tatadok lubada aigi mangjaba mayam amale, aduna tapna thadok ko. Machanupi ki wahi aduda tombi chasu nokla duna. Hoy, aduga ne, ima hoy na semli banupasi dagisu lahu bayaba lahu panganu ko. Nachi doli sidi thaini amna lorpani. Nachi yay masidi lorokti, mana khara pangi, aduna nang susingu. Hoy ima su pathabiro, ay suwari ngayak sa hokiye. Adu ima, kainum tahagya. Karino hayo. Ay koy tamo si khangro, ay nangasay sa lubasa. Khangdabani. Tanja aduda Angela gi nupa masu call toksilai. Call toksilakpaduda paikhatladuna mamada thokro haiduna ingit tawi. Tombi chasu ka adudagi thokre. Hello, kaidorge? Airo, nangi call ngaramini. Yam nuksibagi wani ne. Nuksibadi kaino, mayam nuksi. Ado, asengma yam nuksi. Yam nungsi haiba, ado hayeng pung kaya da chatoyno. Hayeng si pung mapan adwaidani, ado nang ay laytringayda atopaga koy kinuko. Koy ruyi, nang kaktani ay nangay ramdisi, nang tani ay tabu kaudisi bungo. Kaw ruyi bima, ado kaydorigi huzikpo. Sumpam niye, nang di. Hipli sini isu, ado nang si udiyam na uning bani, adubu nahupay. Horen tumlamdayda photo amtang ni tharo adu yenglaga tumjarage. Hoy, ado kain sang charage. Ngasidi yen chai nangdi. Oh. Aikhoy ki da hautida kangsai chai. San se thabak loiramlaga manaw nupa boboga TV nge hak yengli. Bobo su TV yengni yengna mage abega chat kana tawri. San se thabak loiramlaga manaw nupa boboga TV nge hak yengli. Bobosu TV yengna magi abega chetkana tawnari. Sansu ngahak phamlam laga changsilakduna loiramdaba thabak singara tawri. Pung tara tarakpa dwaida charge tawduna leiriba phone adu lawraduna yengli. Phone aduda Angela gi miss call mayam ama message mayam ama leirambadada Sansu call back tawsili. Sana call tawsilakpaduda Angela da waiting changsilakpaduda Angela na phone da on silaga. Ado ayam na tumningi, tumage ba? Yam na ngalida nang bo. Kaino, tumning laga po tiyang mangan malay bro, ay tamage, tumningi ba? Hoy, tumo. Nupa adu su phone tamkraba matungda Angela su amuk sanda callback toksili, san su call tarok pa duda paikatli. Hello, dada. How? Hausi wari sanay da, nang yam na nalawgan ko, imanabi ni. Exam make loy kibidagi pau phone kidraba adugi phone torokpa aduda wari kuina sarri dadana phone torokpada adam thamlabani. Oh, adu erdi sanazaragiro. Yarnida masu tumninge hayi aduna thamkre dabu kaidorino. Sumleiramini nangdi. Hipli yesu aidi dadana phone pairaktabaduda saukrajala khaluni. Aidi kaigi saudiba. Khangdida ado chak charabo. Chare, nangdi. Chare isu. Ngayak sansu tumina lay kay wari sana doy no khangdabaduda Angela sana tumina lay kibaduda. Dada,
kari taurage tumin leidubo? Kais tawdida. Ado tumasira. Dada tumninglabo? Tumningi. Hayengdi ngantana thabak chatoiba adugini. Dada ngahak ngaikhoba tumkinuo wari ngahak sakise. Kari wari sanadoiba? Da nang ngaurobo haiba koinaba nupaga nupiga wari sanababu kari sanadoino nungsi wari sanaba natana. Nungsi wari haiba? Hoi dada sasimi. Ado aidi nungsi wari sabadi haitiko. Ngasai aina kai haige aina tambini haidudi. Haye adubudi. Ho aduni aina tambidoini. Sandi thabaga surubaduda waraduna Angela na hariba wadu tasiludri pothaning mana masadu yadri. Angela di santari khanduna wari kaya liri. Angela sangi makhol tarak tabaduda. Dada tabro mi. Sandi fazana tumkre. Angela su sana kumlak tabaduda tumlamlani khanduna phone adu thamli. Aduga masu atopa magi nupasing aduga chat tawduna laikre. Numit adusu asumna hokre. San ayuk nganta hogatuna machin maya singladuna iru maithazaraga imung manung loishinba loiraga laiduk katli. Bobosu hogatladuna masu fresh oiraga thabak tawgena sumchit pairaga tholakpada sanna lai kurumlaga leiramba aduda nokfet tawna yengduna leiri. San loiraga imungda changsilai. Bobosu lakna daya de haibagi matagumna asumna hairei. Yam yahonga lidanga sidi nupama tabakase loloishilam haiba kanana mo insilai no khangdi. San boboda haifeting lamlaga wahayama phawba hairamdana chakumda changsilakduna breakfast semli. Bobosu maningda sumchit thamladuna chakumda muk changsilaklaga chair duda famladuna amuk lakna rei. Tamo karino ngasisibu kainumino nang khangdro? Khanglaga bo hangakidro? Yare nga wathi sumngang laga leranu ai ngasidi thabung antana chatuini thingi yahawnena adugam na thingladi yaroi ko nasagado chas thao ingrani nangna mo pungkya da chatuini thabuk tubo pung ma panda dum chali du deidi adu tamo kain sang thong dino saugri amaga kangkho amaga torse hoye tamo ado maningi lamahang makara napi hausin na leri base phajana sengdok laga maroi gumba khara thajaladi kanani bo Thababu sangibro nang soisu thabak chalaga se kangkau semjilo. Bobo cheruda famduna ensang semna wa makha tarei. Hore na idum thazagi ado iche hoi ngarang lambro. Lambani. O adu tamo kuina lernu ko iteima do thuna pusilo aibu imungi kopnam tawada sidoremi. Nupini tawrise singaktani. Hoi adu orasu ai wareba pakhang nena nongmada suti leibada date ka chatke sphangdi. Date kaina yengning diko angang nangama. Aisu tamodongna sumleiro hairaba. Mamit phabu kaktri nupi ga koira maline. Yare ensang sembalore ataidi tamona dum tawbiro ai fi khara suruki. Bobo se sakum dagi thoklaklaga magi fi omot pasing adu suri suba loiraga washing machine da fi dry toktoklaba matungda phawdoklei. Sansu chak loisilakli. Bobo so amuk chakum da changsilakduna mayambana chak loiba ngaiduna lei. Sana chak thiraduna hauba hautaba machin manau ani da chaminari chaba loiraga bobo na kolik singa do fengladuna loishin hauri. Sandi magi kada laktuna fi loishin ba haukre loiraga phone adu yenglubada Angela ga miss call leramba duda call back toksili. Hello da kaidorige? Thabak chatkena firo loisili nangdi. Sumlairi da fi selabo? Sele. Oh chakti charbo? Chare. Yam ngalina? Sana adamna kumlappa duda Angela su wakhalda. Kaino masinu pasibo? Hoidagi amte hendrisibo. Bobo sumayami kada changsilei san phamungda phamduna wari sana leramba duda nofit tawna. Tamo iteimaro? San sui kaina. Kinna tilani adaidi nang. Ai chalukige manam nambiro. Lao. San phone da mo onsilaktuna. Ngak tapayu ko. Hoi dada.
Sana bobobu manam nambiri, bobosu mayambada khurumduna gari so puraga thokre, sansu loishinba loiraga ngahak Angela ga wari sari. Adudi ayi mu thabak chaluki ko. Hoida, fazana chaluko. Thamiko. San phone thamlaba matungda pugada file che changsting adu loishinduna masu yumado solon chilaga thabak chatkre. Angela su wari sanaba loiraga tholakpada Tombicha imung manung loisilaga leirambadudha ngakna. Hai, nupa mayungi mi lakani adunani nangsu ngasidi chathokanuko mi lakpada phajana tausi. Hoi ma. Nangsu nangi kagado phajana loisilicho waiga sisaluko mi namu hainakiroi. Mama na haibagi matung inna Angela magi kagada loisili mi lakani haibani na ngasidi kadu tarutanana thami. Nungthilgi matamni leima lerik khoida chatnaba mafi marol loishili mafi loishinba loiraga tholaktuna auto ngairi auto ma lakpadu tongladuna lerik khoi tamna lakli lerik su chatnaba haidana mingsel mamangda famduna kanna keri leima sumangda lepladuna lerik loishinjbo nangbo lerik su taraduna thongnaw mayadagi loiriche hekta chango manungda Leima sumanungda khungup laktoga changlai manaw nupi kada laktuna phamungda fami leirik na mingsel mamangda kiraga leirambadudha kayam kirinu nangbo khara kiradi yarene aina somda hobi laklisiga lori beiche aduiche aidi wakalse inung hek nungaida nangdaro aisuni leirik upudagi phanek firol lakthokli aduga fi hongna iche Sidagidi mausila banina ekoyani ni pamda toina jatana yang siliba mayamse khardi komla niko. Komla doini. Nangdi kharabu pari. Aidi nungtigi chatpa habida chatlabani. Nupi yaudaba yumbase wadi wabazane. Hoine, adubudi wadadi kaino. Je, ado, aidi ichanupasu yauzadi. Aduna aina koi sangi luhongbada laikidriba imadugi mahut sinjage ko. Hoi, kaisu henjina su khanganu nangsu. Loisilu thinki na bani adu makhoi gi yumdi adum lingbro khangdi reiche ai sumi yumdi changludri marup mafamda thengna bakhaktani adu che ai sulore thokna batarase hoi tholaslo leirik ka leimaga kadagi thongminare e leirik manembogi kada changsinduna ma aikhoi mu chaluki ge phare chaluro Leirikpu manembokna manam nambiri leimadi leirikpu manembokna luna tawzabaduda mapukningda penjari leirikna che chalaslo hoi ine aikhoi muk chalukige hoi phajana chaluko machin manau anido tungtamangda thokminaraktuna gari ngairi gari adusu lakladuna tambicha hoida lakli ngahak leiraga yaurabada moisu dukan amadagi achapot khara leiraduna makoi ani tombicha hoida lakli leimana bema yumdamda hangu aikhoi amuk soinani ko leirik subek tagi phone adu logthoktuna phone tawri tombicha su phone adu pairakladuna mayum takli mafam adu hainaraga phone thamkhraba matungda makoi ani su tombicha hoida lakli Somde Angela di famungda longni hiptuna phone mettuna leiri Tombicha machanupi kada changsilaktuna Bema na huzi phone met pagi matam natine mila ena pau haire aduna loshilo ko na metlo nangi phone do phaniga maselu ko phajana sukiraga leyu mini yengbada amuk haina kiroi ko aduga ne aina chaga londana lorabani madu horen nangna puthoro aina puthoro haibada phajana hiraga puthoraktoni Hoi beima Leirik ka leimaga na changlakpa do tombicha thongnaw mapadagi uri Hai mila eko Masti hairamduna tombicha su kadagi thokre leirik ka leimaga su sumangda yoksilaktuna Iche Tombicha su taraduna prap mapanda thoglai Lau chango kemta koirunu Leimaga leirik ka su imungda changlai Tombichana mang thaduna sofa kada changlaktuna faminari Tombichana hairei Ngasaidagi aidi laaroidra haina khalurabani Iche aikhoisu imungi thabak tawringaida hekta thengkiba
Yadabani yadabani, imung manung loishinbase hekta yadabani bema. Hoi iche, adu iche, se achapot khara leirakpani. Haima, karigi leireino leiraktrasu yarabase, ai ichanupida chaga puthohalake, chaga thakidoini ko. Yarni de iche. Tombicha machanupi tanaba hairei. Bema, nangi chadubu loidribo puthoroone. Mamana kauriba du taduna Angela su phone charge toksilamlaga fanek ama hongladuna chakhumda jangsilakduna cha hairaga puthorakli. Sofa kada Angela na changlakpaduda leimaga leirikka yengnaraga nokfit tawzei. Angela nokfit tawraga double adura cha adu thami aduga kaadudagi thokige tawi. Leirikna Bema sidalao aikhoiga wari nga heksagise. Lirikna haibadu taraga Angela su nokfit tawraga liriki manakta jangsilaktuna fammi. Lirikna inaugi mingdi kari kauge. Nene Angela kawe. Nene nate ko inama kawo. Hoi ado aya chapo laurukige. Lauruanuda sida larisidi sida sumsarse. Handakti Angela du ikaina Jensen ki Tombi chasu nokfit tawraga leiri aduga wa makha tarai. Bema aigi chase khare ikai thiganbani thabaksu kya haitabani ibi mohoi myam changdana khara takpi tambiu ko. Hoi je tambidoini adugiri kaisu ka hena khalluno aikhoisu hairaga matalak banate tambiraga hairakpa ngaktani. Khangde aigi di chanupi se nakhoi ani desinarabani haying na kuchana warak watembiu. Adu iche kamai toksige mangol kana batorasira. Mangol ka dragasu masa na yanarabadi yaida adugisu mathakta mabung su luhongdribanina mabung kanthok mangol ka basu nungaite. Hoi iche adu iche aikhoi di thabak se yari khaidi thuna tawnaba tawsi. Hoi adu ibema cha paisi ingkhrani. Makhoi punna asumna wari kya sanaraba matungda leima hoisu hankre. Lirik amadi leima Angela gi inging lauba masaktuda makhoi anisu pambana lori. Numidang wairamda Angela maga khangnaba nupa amaga mangolda wari sanaraga leiri. Numidang wairamgi thabak tawni khangdaba makhai. Mabung aboisu thabak wana halakpa duda imung manung loishindana Fonda noktana wari saraga leiramba duda sauningli adubu masa mathomta phajajaraga aboi imungda jangsinduna makhong makut hamlaga pothari. Mamli tawrakpa du phauta Angela sum imung manung loishindana wari sanaraga leiba dudagi aboi tholaktuna. Ngasaidagi nangna tawisi kaino aibu sitribra. Mabunggi makol tarakpa duda Angela su pakhatna. Kaino tamo adiyam kana lauri dubo. Hujik pung kya takre hujik phaba imung manung loishindana karimta tawdana phone da wari sanarag leiba kanaga wari sanaino ha. Tamo imanabagani. Karigina manaba ha mafam matam khangdaba nupa kyam koingi nang ha. Machin manau anina launarakpa duda tombicha su chensilai adubu khamba ngamdri ngasigi aboigi mawong aduda loina kinari. Angela gi phone ado aboina munduna laktana langi aduga cheyama pairaga Angela da phuba horai. Mama tombichana khamlai. Yare toklo haibani noibo aibu mi mamangsida ikaibana sirime. Ima hoina ngangse kangkhatana nauk johalabani mamit phawa kakri nupa gori sanadana yam yingning ko ai. Mabungna phubagi Angela di kapli aboisu sauna imungda changki. Angela kaplaga leiba duda tombicha sangsinduna themli. Ma ayum sida leiba ngamaroi aibu tamona phuribase masing khangdrabani ai leiba ngamaroi magi nakta. Si tosi kaisi tawrisi imungda changlasi. Ngasidi ai yumdaga sungjang janglaroi ma. Bima tombicha wakalama lakpadagi machara tapna hairei. Nangni yumda leiba ngamaroi khalabanana ibungo sando kauro aduga chenkro. Ma pantharanu phone tawroi bima pandana leiranu makha tabadi imana fanaba silaurage. Mamana dumna hairakpa duda Angela
ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨ ꯈꯨꯡꯒꯠꯇꯨꯅ ꯌꯦꯡꯂꯤ. ꯁ꯭ꯀ꯭ꯔꯤꯟꯗꯤ ꯈꯔ ꯀꯥꯏꯔꯤ, ꯑꯗꯨ ꯑꯣꯏꯅꯃꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯝꯗ꯭ꯔꯤ. ꯀꯣꯜ ꯍꯤꯁꯇ꯭ꯔꯤꯗ ꯆꯪꯗꯨꯅ ꯁꯥꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ. ꯁꯥꯟꯁꯨ ꯊꯕꯛ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯏ. ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯐꯣꯟ ꯑꯃ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯑꯦꯟꯖꯦꯂꯥ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ? ꯁꯣꯝꯗ ꯑꯦꯟꯖꯦꯂꯥꯁꯨ ꯀꯞꯂꯤ ꯇꯧꯔꯗꯨꯅ, ꯗꯥ, ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ. ꯑꯩ ꯌꯨꯝꯗ ꯂꯩꯕ ꯉꯝꯃꯔꯣꯏ. ꯍꯥ? ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯨꯅ? ꯗꯗꯥꯅ ꯑꯩꯕꯨ ꯊꯃꯣꯏꯁꯤꯡ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ. ꯌꯨꯝꯗ ꯆꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕꯅꯤ. ꯗꯗꯥ, ꯊꯨꯅ ꯂꯥꯛꯑꯣ. ꯂꯥꯛꯇ꯭ꯔꯗꯤ ꯑꯩ ꯏꯊꯟꯇ... ꯍꯦ, ꯑꯗꯨꯝꯅ ꯍꯥꯏꯅꯨꯁꯦ, ꯐꯠꯇꯦ. ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯗꯦ? ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯐꯨꯔꯤꯅꯦ. ꯅꯪꯅ ꯀꯩꯗꯧꯔꯨꯔꯒꯦ ꯇꯥꯃꯣꯅ ꯐꯨꯔꯤꯗꯦ? ꯃꯉꯣꯟꯗ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯆꯣ. ꯑꯩ ꯂꯧꯕ ꯂꯥꯛꯑꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯐꯣꯟ ꯊꯝꯂꯒꯦ. ꯁꯥꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯀꯔꯝ ꯍꯥꯏꯅ ꯊꯦꯝꯒꯅꯤ ꯈꯪꯗ꯭ꯔꯦ. ꯃꯥꯁꯨ ꯑꯦꯟꯖꯦꯂꯥꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯑꯦꯟꯖꯦꯂꯥ ꯍꯣꯏꯗ ꯂꯥꯛꯂꯤ. ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏ. ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯦ. ꯁꯥꯟ ꯂꯥꯛꯏ ꯈꯪꯕꯗꯨꯗ ꯑꯦꯟꯖꯦꯂꯥꯁꯨ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯁꯥꯟꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ. ꯁꯥꯟꯗꯤ ꯃꯤ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯩ. ꯁꯤ ꯀꯔꯤ ꯇꯧꯔꯒꯦ? ꯃꯤ ꯎꯔꯒ ꯐꯖꯗꯦ, ꯑꯗꯨꯝꯅ ꯀꯞꯀꯅꯨ. ꯗꯥ, ꯆꯠꯂꯣ. ꯏꯃꯥ ꯍꯣꯏꯅ ꯎꯈꯤꯕ ꯇꯥꯔꯦ. ꯁꯥꯟ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯉꯥꯏꯍꯥꯛꯇꯨꯗ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯤ. ꯑꯦꯟꯖꯦꯂꯥꯁꯨ ꯇꯣꯡꯂꯗꯨꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤꯆꯥ ꯒꯦꯠ ꯃꯔꯨꯝꯗꯒꯤ ꯂꯣꯟꯅ ꯉꯁꯥꯏꯗꯒꯤ ꯌꯦꯡꯂꯤꯕꯅꯤ. ꯃꯆꯥꯅꯨꯄꯤ ꯆꯠꯈ꯭ꯔꯕꯗ. ꯇꯥꯁ, ꯀꯝꯗꯧꯏ? ꯑꯩꯅ ꯁꯤꯟꯕ ꯄ꯭ꯂꯥꯟꯕꯨ ꯂꯦꯝꯅ ꯃꯥꯡꯕ ꯍꯧꯅꯕ꯭ꯔꯣ? ꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯅꯤꯗꯅ ꯑꯩꯁꯨ.